ꯅꯪꯒꯤꯅꯕꯨ ꯅꯨꯡꯉꯥꯏꯔꯕ ꯋꯥꯈꯜꯅꯕꯨ ꯂꯩꯇꯔꯕ ꯄꯨꯛꯅꯤꯡꯅꯕꯨ ꯅꯨꯡꯉꯥꯏꯔꯕ ꯋꯥꯈꯜꯅꯕꯨ ꯂꯩꯇꯔꯕ ꯅꯨꯡꯉꯥꯏꯔꯅꯤ ꯄꯨꯟꯁꯤꯁꯤꯃ ꯅꯨꯡꯉꯥꯏꯔꯅꯤ ꯄꯨꯟꯁꯤꯁꯤꯃ ꯅꯪꯒꯤ ꯑꯩꯒꯤ ꯑꯩꯒꯤ ꯅꯪꯒꯤ ꯅꯪꯒꯤ ꯑꯩꯒꯤ ꯑꯩꯒꯤ ꯅꯪꯒꯤ ꯄꯨꯛꯅꯤꯡꯅꯕꯨ ꯅꯨꯡꯉꯥꯏꯔꯕ ꯋꯥꯈꯜꯅꯕꯨ ꯂꯩꯇꯔꯕ ꯊꯧꯔꯝ ꯇꯥꯕꯤꯔꯝꯂꯤꯕꯁꯤꯡ ꯂꯩꯇꯥꯔꯁꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯅ ꯃꯁꯤꯒꯤ 69 ꯁꯨꯕ ꯇꯥꯡꯀꯛꯀ ꯂꯣꯏꯅꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯈꯨꯔꯨꯝꯖꯔꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯑꯅꯥꯕꯅ ꯅꯨꯄꯥ ꯅꯨꯄꯤ ꯆꯞ ꯃꯥꯟꯅꯅ ꯁꯣꯛꯍꯜꯂꯕꯁꯨ ꯂꯩꯅꯥ ꯂꯥꯏꯑꯣꯡ ꯃꯈꯜ ꯈꯔ ꯑꯃꯗꯤ ꯅꯨꯄꯤꯗꯅ ꯍꯦꯟꯅ ꯁꯣꯛꯍꯜꯂꯤ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯇꯣꯉꯥꯟꯕ ꯃꯁꯛ ꯁꯣꯁꯤꯌꯦꯜ ꯐꯦꯛꯇꯔꯁꯤꯡꯅꯁꯨ ꯅꯨꯄꯤꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯐꯤꯚꯝꯗ ꯑꯆꯧꯕ ꯁꯥꯐꯨ ꯑꯃꯗꯤ ꯄꯤꯔꯤꯕꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯨꯄꯤꯁꯤꯡꯅ ꯀꯔꯤ ꯈꯜꯂꯤ ꯈꯨꯟꯅꯥꯏꯁꯤꯗꯒꯤ ꯀꯔꯤ ꯄꯥꯝꯂꯤ ꯍꯥꯏꯕ ꯆꯤꯡꯅꯕ ꯂꯩꯇꯅ ꯐꯣꯡꯗꯣꯛꯄ ꯉꯝꯂꯕ ꯃꯇꯝꯗ ꯅꯨꯄꯤꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯐꯤꯚꯝꯗ ꯑꯆꯧꯕ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯀꯅꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯅ ꯃꯥꯡ ꯊꯥꯖꯔꯒ ꯉꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤꯗ ꯄꯨꯖꯔꯛꯂꯤ ꯃꯅꯤꯄꯨꯔꯒꯤ ꯁꯛꯅꯥꯏꯔꯕꯤ ꯑꯥꯔꯇꯤꯁ ꯔꯥꯖꯀꯨꯃꯥꯔꯤ ꯍꯦꯃꯥꯕꯇꯤ ꯋꯥꯔꯤ ꯁꯥꯕꯤꯔꯤꯕ ꯁꯥꯄꯝ ꯗꯣꯔꯦꯟꯗ꯭ꯔꯣ ꯇꯥꯃꯤꯟꯅꯁꯤ ꯂꯩꯇꯥꯔꯁꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇꯥꯡꯀꯛ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯗꯨꯅ ꯂꯥꯛꯆꯔꯤ ꯃꯔꯨꯑꯣꯏꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯑꯅꯥꯕ ꯃꯁꯤꯗ ꯃꯤꯌꯥꯝꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯁꯤ ꯈꯖꯤꯛꯇꯪ ꯍꯣꯡꯗꯣꯛꯅꯕ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯛꯅꯥꯏꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯇꯦꯡꯁꯨ ꯂꯧꯖꯕꯅꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯄꯨꯖꯔꯛꯂꯤꯕꯁꯤ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯒꯤꯁꯨ ꯑꯦꯄ꯭ꯔꯨꯞ ꯇꯧꯔꯕ ꯑꯗꯨꯒꯨꯝꯕ ꯑꯥꯔꯇꯤꯁ ꯑꯃꯈꯛꯅꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯤ ꯐꯤꯜꯝꯒꯤ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯏꯕꯤ ꯑꯃꯁꯨꯅꯤ ꯈꯣꯟꯖꯦꯜꯁꯤ ꯇꯥꯕꯗꯁꯨ ꯑꯗꯨꯝ ꯈꯪꯒꯅꯤ ꯏꯆꯦꯃ ꯑꯥꯔ.ꯀꯦ. ꯍꯦꯃꯥꯕꯇꯤ ꯁꯦꯌꯔ ꯑꯦꯟ ꯀꯤꯌꯔꯒꯤ ꯂꯩꯇꯥꯔꯁꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯇꯥꯡꯀꯛꯁꯤꯗ ꯃꯥꯏꯅ ꯑꯆꯤꯟꯕ ꯀꯥꯏꯊꯣꯛꯄꯤꯔꯒ ꯉꯥꯏꯍꯥꯛ ꯇꯟꯖꯥꯁꯤ ꯄꯤꯕꯤꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯊꯧꯔꯝꯁꯤꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯏꯆꯦꯃꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨ ꯏꯆꯦꯃ ꯍꯧꯗꯣꯛꯄꯁꯤꯗꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯑꯅꯥꯕꯁꯦ ꯃꯤ ꯑꯌꯥꯝꯕꯒꯤ ꯄꯨꯟꯁꯤꯗ ꯈꯔ ꯑꯗꯨꯝ ꯊꯦꯡꯅꯕ ꯃꯥꯜꯂꯦ ꯈꯔ ꯍꯦꯟꯅ ꯍꯦꯟꯖꯟꯕ ꯅꯠꯇ꯭ꯔꯒ ꯈꯔ ꯋꯥꯠꯄ ꯑꯣꯏꯔꯒꯁꯨ ꯑꯗꯣ ꯏꯆꯦꯃꯒꯤ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯅꯨꯡꯉꯥꯏꯇꯕꯒꯨꯝꯕ ꯊꯦꯡꯅꯈꯤꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯅꯛꯅꯕ ꯃꯤꯑꯣꯏ ꯃꯔꯨꯞ ꯃꯄꯥꯡ ꯃꯔꯤ ꯃꯇꯥꯗꯁꯨ ꯑꯗꯨꯝ ꯊꯣꯛꯄ ꯌꯥꯎꯔꯝꯕ ꯌꯥꯏꯑꯕ ꯁꯤꯗꯩꯗ ꯃꯌꯥꯝꯅ ꯌꯦꯡꯈꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨꯒ ꯀꯔꯤ ꯀꯔꯤ ꯇꯧꯈꯤꯕ ꯑꯗꯨꯒ ꯀꯃꯥꯏꯅ ꯊꯦꯡꯅꯈꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯏꯁꯝ ꯁꯝꯕ ꯆꯥꯎꯔꯥꯛꯄ ꯑꯃ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯣꯚꯔꯀꯝ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯉꯣꯟꯗ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯇꯣꯄꯤꯛ ꯑꯃꯅꯤ ꯑꯩ ꯔꯦꯗꯤꯑꯣꯗ ꯑꯥꯔ.ꯀꯦ. ꯂꯦꯅꯤꯟꯅ ꯉꯥꯡꯕ ꯑꯩ ꯃꯌꯥꯝ ꯑꯃ ꯂꯩꯇꯥꯔꯁꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯍꯥꯏꯅꯀꯣ ꯑꯩ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎ ꯇꯥꯖꯈꯤꯕꯅꯦ ꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯖꯕ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯄꯤꯁꯛ ꯄꯤꯛꯏꯉꯩꯗꯒꯤ ꯍꯧꯅ ꯉꯁꯤ ꯐꯥꯎꯕ ꯑꯩ ꯆꯍꯤ 68 ꯔꯟꯅꯤꯡꯅꯤꯀꯣ ꯍꯧꯖꯤꯛꯁꯦ ꯃꯥꯟꯗ꯭ꯔꯤꯀꯣ ꯁꯤꯐꯥꯎꯒꯤ ꯃꯅꯨꯡꯁꯤꯗ ꯊꯦꯡꯅꯔꯛꯄ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯅꯥꯕꯁꯦ ꯑꯩ ꯏꯁꯥꯃꯛꯇꯁꯨ ꯊꯦꯡꯅꯈ꯭ꯔꯦ ꯑꯩ ꯊꯦꯡꯈꯥꯡ 3ꯂꯛ ꯍꯧꯈ꯭ꯔꯕꯅꯦ ꯏꯁꯥꯃꯛ ꯑꯗꯨꯕꯨ 2ꯔꯛ ꯍꯧꯕ ꯐꯥꯎꯗꯤ ꯑꯩ ꯀꯔꯤꯒꯨꯝꯕ ꯍꯤꯗꯥꯛ ꯑꯝꯇ ꯆꯥꯈꯤꯗꯦ ꯀꯔꯤꯒꯨꯝꯕ ꯂꯥꯏꯌꯦꯡ ꯑꯝꯇ ꯆꯠꯊꯈꯤꯗꯦ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯨꯏꯗ꯭ꯔꯤꯉꯩ ꯍꯥꯏꯕꯗꯤ ꯔꯤꯁꯦꯟꯠꯂꯤ 2018ꯗ ꯆꯍꯤ ꯑꯅꯤꯃꯨꯛ ꯃꯃꯥꯡ ꯁꯤꯗ ꯑꯃꯨꯛꯈꯛ ꯍꯧꯖꯔꯛꯄꯗꯒꯤ ꯏꯇꯣꯝꯇ ꯑꯩꯅ ꯗꯥꯛꯇꯔꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯂꯥꯏꯌꯦꯡꯖꯈꯤꯕ ꯍꯤꯗꯥꯛ ꯆꯥꯈꯤꯕ ꯂꯩ ꯑꯗꯨ ꯃꯅꯤꯄꯨꯔꯗ ꯍꯣꯏ ꯑꯩꯈꯣꯏꯅ ꯄꯥꯛ ꯁꯟꯅ ꯑꯇꯩꯒꯤꯗꯤ ꯑꯩꯈꯣꯏꯅ ꯈꯪꯖꯔꯨꯗ꯭ꯔꯦꯀꯣ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯂꯥꯏꯅꯥꯁꯤꯗꯤ ꯑꯩꯗꯤ ꯍꯦꯛꯇ 80-90% ꯁꯤꯗꯤ ꯅꯥꯏ ꯉꯁꯥꯏ ꯏꯕꯨꯡꯉꯣꯅ ꯍꯥꯏꯈꯤꯕ ꯑꯗꯨꯃꯥꯏꯅ ꯈꯤꯇꯪ ꯈꯦꯠꯅꯕ ꯈꯔ ꯍꯦꯟꯖꯟꯅ ꯋꯥꯕ ꯃꯌꯥꯏ ꯋꯥꯏꯔꯞ ꯇꯧꯕꯈꯔ ꯌꯥꯝ ꯐꯠꯇꯅ ꯅꯥꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤ ꯂꯣꯏꯅꯃꯛ ꯅꯥꯕꯖꯥꯠꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯃꯔꯛꯇꯒꯤ ꯑꯃꯨꯛ ꯅꯨꯄꯤꯒꯤ ꯃꯄꯣꯛ ꯍꯥꯏꯕꯁꯦ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯦꯡꯅꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩꯅꯁꯨ ꯌꯥꯝꯅ ꯊꯦꯡꯅꯕ ꯏꯆꯥꯁꯤꯡ ꯃꯌꯨꯝ ꯄꯥꯟꯕ ꯅꯨꯡꯁꯤꯅꯕ ꯀꯥꯏꯅꯕꯗ ꯑꯣꯏꯈꯤꯕ ꯑꯩꯅ ꯊꯦꯡꯅꯔꯛꯄ ꯋꯥꯈꯜ ꯂꯩꯅꯥ ꯅꯥꯈꯤꯕ ꯑꯗꯒꯤ ꯃꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯑꯣꯏꯔꯛꯄ ꯀꯌꯥ ꯑꯃ ꯃꯗꯒꯤ ꯈꯥꯡꯕ ꯉꯝꯗꯗꯅ ꯁꯨꯏꯁꯥꯏꯠ ꯐꯥꯎ ꯇꯧꯈꯤꯕ ꯁꯤꯒꯨꯝꯕ ꯑꯩꯅ ꯊꯦꯡꯅꯔꯛꯄ ꯀꯌꯥ ꯑꯃ ꯃꯁꯤ ꯑꯉꯛꯄ ꯐꯪꯅ ꯑꯆꯧꯕ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯈꯟꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯅꯩꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯗꯨꯒ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯁꯤ ꯆꯨꯝꯊꯣꯔꯛꯀꯗꯒꯦ ꯍꯥꯏꯕꯀꯣ ꯃꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯑꯩꯗꯤ ꯑꯗꯣꯝꯇꯁꯨ ꯌꯥꯝꯅ ꯈꯟꯖꯕ ꯃꯤꯁꯛ ꯑꯃꯅꯤ ꯇꯁꯦꯡꯅ ꯑꯍꯥꯟꯕ ꯍꯧꯔꯛꯈꯤꯕꯁꯦ ꯑꯩꯁꯤ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏ ꯁꯤꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯌꯥꯝ ꯄꯣꯛꯑꯦ ꯃꯇꯝꯗꯨꯒꯤ 10 ꯄꯣꯛꯄ 19 ꯄꯣꯛꯄ ꯑꯩꯈꯣꯏ ꯏꯃꯥ ꯄꯥꯕꯨꯡ ꯍꯣꯏꯁꯤ ꯑꯣꯏꯕ ꯑꯗꯨꯅ ꯑꯩꯅ ꯀ꯭ꯂꯥꯁ 9-10 ꯀꯥꯔꯛꯄ ꯀꯣꯂꯦꯖ ꯇꯝꯃꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯀꯣ ꯑꯩꯈꯣꯏꯗꯤ ꯃꯇꯝꯗ PUC ꯂꯩꯔꯝꯃꯤꯗꯅ ꯑꯗꯨꯋꯥꯏ ꯃꯇꯝꯁꯤꯗ ꯑꯩꯁꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ
ꯁꯤ ꯑꯩ ꯍꯧꯕꯁꯤꯗ ꯑꯩꯅ ꯑꯩꯒꯤ ꯏꯆꯦꯝꯁꯤ ꯑꯃ ꯂꯩꯔꯝꯃꯦ ꯃꯥꯁꯨ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯂꯥꯏꯅꯥꯁꯦ ꯌꯥꯝꯅ ꯅꯥꯔꯒ ꯂꯥꯏꯅꯥꯗꯨꯃꯛꯅꯁꯨ ꯑꯗꯨꯝ ꯁꯤꯈ꯭ꯔꯕꯅꯦꯕ ꯃꯥꯁꯦ ꯌꯥꯝ ꯅꯧꯅ ꯆꯍꯤ 64ꯗ ꯁꯤꯈꯤꯕꯅꯦ ꯃꯥꯁꯦ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯀꯔꯤꯒꯨꯝꯕ ꯑꯇꯣꯞꯄ ꯋꯥꯈꯜ ꯑꯃ ꯍꯣꯡꯗꯣꯛꯄ ꯉꯝꯗꯦ ꯑꯩꯁꯦ ꯉꯥꯎ ꯆꯠꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯒꯤ ꯁꯅꯥꯗꯤ ꯉꯥꯎꯋꯦ ꯈꯪꯖꯗꯕ ꯑꯩꯁꯤ ꯏꯐꯤ ꯏꯔꯣꯟ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯂꯝꯕꯤꯁꯤꯗ ꯀꯣꯏꯆꯠ ꯆꯠꯈ꯭ꯔꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯁꯦ ꯑꯣꯟꯊꯣꯛ ꯏꯀꯥꯏꯖꯈ꯭ꯔꯦꯗꯀꯣ ꯑꯗꯨ ꯑꯩꯗꯤ ꯈꯪꯖꯗ꯭ꯔꯕꯅꯤ나 ꯑꯩꯗꯤ ꯑꯗꯨꯝ ꯆꯠꯈꯤꯗꯣꯏꯅꯤ ꯃꯤꯉꯣꯟꯗ ꯄꯩꯁꯥ ꯅꯤꯔꯨꯔꯗꯤ ꯑꯩ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯒꯤ ꯋꯥꯈꯜꯁꯤꯗ ꯏꯇꯣꯝꯇ ꯄꯣꯛꯈꯟꯗ ꯈꯟꯕ ꯍꯦꯔꯥ ꯈꯜꯂꯔꯣꯏꯗ ꯍꯥꯏꯕꯁꯦ ꯁꯨꯡꯌꯥ ꯌꯥꯔꯣꯏꯗꯕ ꯑꯗꯒꯤꯗꯤ ꯑꯩꯅ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯗꯒ ꯑꯁ ꯈꯜꯂꯨꯅꯨ ꯀꯩꯅꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯊꯣꯛꯎ ꯀꯩꯅꯣ ꯃꯣꯏꯅꯗꯤ ꯀꯩꯁꯨ ꯈꯪꯗꯕꯅꯤꯅ ꯏꯌꯥꯡ ꯌꯥꯡꯅ ꯍꯥꯏꯖꯕ ꯑꯩꯅꯗꯤ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯕ ꯋꯥꯕ ꯈꯜꯂꯕ ꯌꯥꯗꯕ ꯑꯗꯨꯅ ꯏꯃꯥꯟꯅꯕ ꯃꯤꯔꯛ ꯇꯤꯟꯕ ꯌꯥꯎꯅꯤꯡꯗꯦ ꯋꯥꯔꯤ ꯅꯨꯡꯉꯥꯏꯅ ꯁꯥꯕ ꯌꯥꯎꯅꯤꯡꯗꯦ ꯀꯦꯅꯤꯡꯗꯦ ꯐꯤ ꯐꯖꯕ ꯁꯦꯠꯅꯤꯡꯗꯦ ꯃꯥꯏ ꯄꯥꯎꯗꯔ ꯊꯥꯅꯤꯡꯗꯦ ꯋꯥꯔꯤꯅꯤꯀꯣ ꯁꯨꯃꯥꯏꯅ ꯇꯧꯅ ꯂꯩꯔꯛꯄꯁꯤꯗ ꯑꯩꯅ ꯏꯆꯦꯝꯁꯤ ꯑꯩꯒꯤ ꯂꯩꯈꯤꯗꯕ ꯏꯆꯦꯝꯁꯤꯗꯗꯤ ꯃꯥꯗꯤ ꯑꯩꯉꯣꯟꯗꯤ ꯍꯥꯟꯅ ꯋꯥꯈꯜ ꯂꯩꯅꯥ ꯅꯥꯈ꯭ꯔꯕꯅꯦ ꯃꯥ ꯂꯩꯁꯥꯔꯤꯉꯩꯗ ꯅꯥꯈꯤꯕꯅꯦ ꯅꯨꯡꯁꯤꯅꯕ ꯀꯥꯏꯅꯕꯗ ꯃꯥꯒꯤꯅ ꯊꯃꯣꯏ ꯁꯣꯛꯈꯤꯕ ꯑꯗꯣ ꯃꯥꯗꯤ ꯈꯔ ꯍꯥꯟꯅ ꯊꯦꯡꯅꯔꯕꯅꯤꯅ ꯈꯪꯕꯅꯤꯅ ꯑꯩꯁꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯁꯥꯕꯤꯌꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯑꯗꯤ ꯅꯪ ꯈꯜꯂꯨꯅꯨ ꯃꯌꯥꯝ ꯅꯃꯥꯟꯅꯕꯤ ꯃꯌꯥꯝ ꯃꯔꯛꯇ ꯌꯥꯎꯅꯕ ꯍꯣꯠꯅꯧ ꯁꯝꯊꯤꯡ ꯃꯥꯅ ꯍꯥꯏꯕ ꯌꯥꯕ ꯇꯥꯛꯄ ꯌꯥꯕꯀꯣ ꯑꯩꯁꯨ ꯃꯥꯅ ꯐꯖꯅ ꯈꯔ ꯈꯪꯅ ꯋꯥꯔꯤꯗꯨ ꯁꯥꯕꯤꯕꯅꯤꯅ ꯃꯥꯒꯤ ꯃꯅꯥꯛꯇꯗ ꯆꯪꯅꯤꯡꯉꯤ ꯋꯥꯔ ꯃꯇꯝꯗ ꯑꯗꯨ ꯀꯩꯁꯨ ꯈꯪꯗꯕ ꯑꯅꯥꯕꯁꯤꯒꯤ ꯃꯔꯝꯗ ꯀꯩꯝꯇ ꯈꯪꯗꯕ ꯃꯤꯅꯗꯤ ꯃꯣꯏꯗꯤ ꯄꯨꯡꯌꯥꯡ ꯌꯥꯡꯉꯦ ꯀꯩꯝꯇ ꯑꯋꯥꯕꯁꯨ ꯈꯪꯕꯤꯗꯦ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯦ ꯂꯨꯅꯁꯨ ꯂꯧꯕꯤꯗꯦ ꯑꯁ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯁ ꯈꯜꯂꯨꯅꯨ ꯀꯩꯅꯣ ꯂꯣꯏꯔꯦ ꯃꯣꯏꯗꯤ ꯑꯗꯨ ꯂꯣꯏꯔꯦ ꯑꯗꯨ ꯑꯈꯪꯕ ꯃꯤꯅꯗꯤ ꯃꯁꯤ ꯀꯗꯥꯏꯐꯥꯎ ꯌꯧꯅ ꯋꯥꯏ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯧꯔꯒ ꯈꯤꯇꯪ ꯂꯥꯏꯠ ꯑꯣꯏꯊꯣꯛꯍꯟꯁꯤꯒꯦꯒ ꯍꯥꯏꯕꯀꯣ ꯃꯁꯤ ꯈꯪꯕꯤꯌꯦꯕ ꯑꯗꯨꯅ ꯃꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯁꯤꯅ ꯃꯁꯤ ꯈꯔ ꯑꯃꯨꯛ ꯄꯥꯊꯈꯤꯕ ꯃꯇꯝ ꯂꯩꯌꯦ ꯈꯪꯍꯧꯗꯅꯀꯣ ꯑꯗꯩ ꯑꯩꯒꯤꯅ ꯋꯥꯈꯜ ꯃꯣꯏꯅ ꯐꯖꯅ ꯉꯥꯡꯕꯤꯕꯗꯒꯤꯕꯨ ꯑꯣꯏꯔꯁꯨ ꯑꯃꯕꯨ ꯇꯧꯔꯁꯨ ꯑꯗꯒꯤ ꯃꯇꯦꯛ ꯈꯔ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ 5-10 ꯑꯁ ꯑꯩ ꯅꯨꯡꯉꯥꯏꯔꯦꯅꯦꯍꯦ ꯑꯩ ꯅꯨꯡꯉꯥꯏꯔꯦ ꯑꯃꯨꯛ ꯍꯧꯔꯛꯀꯗ꯭ꯔꯥ ꯄꯥꯈꯠꯄꯗꯅꯦ ꯄꯥꯈꯠꯄꯗ ꯑꯃꯨꯛ ꯍꯧꯔꯛꯄ ꯅꯤꯡꯁꯤꯡ ꯑꯩꯈꯣꯏ ꯀꯥꯎꯔꯒꯦ ꯈꯜꯂꯒ ꯁꯨꯝ ꯍꯦꯟꯅ ꯅꯤꯡꯁꯤꯡꯉꯤ ꯃꯁꯤꯒꯤ ꯇꯥꯡꯀꯛꯁꯤꯃ ꯑꯃꯨꯛ ꯍꯧꯈ꯭ꯔꯦꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯈꯔ ꯑꯊꯦꯡꯕꯗ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯧꯋꯦꯕ ꯌꯥꯝ ꯀꯨꯏꯅ ꯐꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯍꯁꯕꯦꯟꯗꯁꯨ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯔꯦ ꯑꯁ ꯑꯩ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯊꯥꯏꯅꯁꯨ ꯁꯨꯃꯥꯏꯅ ꯇꯧꯈꯤ ꯑꯗꯨ ꯍꯧꯖꯤꯛ ꯑꯃꯨꯛ ꯈꯔ ꯍꯧꯔꯛꯑꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯃꯣꯏꯅꯁꯨ ꯌꯥꯝ ꯅꯨꯡꯁꯤꯅ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯑꯩꯈꯣꯏ ꯂꯩꯔꯤꯁꯤꯗꯤ ꯀꯥꯏꯅꯀꯣ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯋꯥꯔꯤ ꯁꯥꯕꯤꯕ ꯑꯗꯒꯤ ꯊꯃꯣꯏ ꯆꯥꯎꯊꯣꯛꯍꯟꯕ ꯑꯗꯒꯤ ꯅꯪꯒꯤ ꯑꯀꯤꯕ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯅꯃꯛ ꯂꯥꯛꯑꯣ ꯑꯗꯨ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯊꯦꯡꯅꯅꯕ ꯑꯩꯈꯣꯏ ꯂꯩꯔꯤꯁꯤꯗꯤ ꯀꯥꯏꯅ ꯁꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯍꯥꯏꯕꯤꯕ ꯑꯗꯨꯒꯤꯁꯨ ꯅꯨꯡꯉꯥꯏꯕ ꯂꯩꯀꯣ ꯑꯗꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯌꯥꯝ ꯁꯥꯊꯤꯕ ꯑꯃ ꯂꯩꯌꯦ ꯑꯩꯒꯤ ꯑꯦꯛꯁꯄꯔꯤꯌꯦꯟꯁꯇ ꯊꯦꯡꯅꯖꯔꯛꯄꯗ ꯃꯥꯁꯦ ꯐꯈꯤꯕꯗꯤ ꯅꯥꯏꯒꯅꯦꯕ ꯐꯈꯤꯕꯁꯤ ꯃꯥ ꯃꯥꯡꯈꯤꯕ ꯀꯤꯌꯣꯔ ꯅꯠꯇꯦꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗ ꯋꯥꯔꯤ ꯁꯥꯕ ꯃꯇꯝꯗ ꯃꯥꯅ ꯍꯥꯏꯌꯦ ꯃꯃꯥ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯑꯅꯥꯕ ꯍꯥꯏꯕꯁꯤꯗꯤꯅꯦ ꯀꯥꯆꯤꯟ ꯑꯃꯗꯅꯦ ꯃꯃꯤ ꯑꯃꯅ ꯃꯨꯔꯤ ꯃꯥꯗꯤ ꯑꯗꯨꯝ ꯂꯣꯠꯇꯅ ꯂꯩꯕꯅꯤ ꯃꯥꯅ ꯂꯣꯠꯇꯅ ꯂꯩꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯕꯅꯤ ꯃꯗꯨ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯄꯨꯟꯁꯤꯁꯤꯗ ꯑꯩꯈꯣꯏ ꯋꯥꯈꯜꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯅꯠꯇ꯭ꯔꯒ ꯊꯦꯡꯅꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯅꯔꯛꯄ ꯃꯇꯝꯗ ꯃꯥꯁꯦ ꯑꯃꯨꯛ ꯁꯥꯔꯗ ꯊꯣꯛꯂꯛꯀꯅꯤ ꯃꯥ ꯍꯦꯛ ꯊꯣꯛꯂꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯑꯋꯥꯕ ꯍꯥꯏꯕꯁꯦ ꯍꯦꯛꯇ ꯑꯣꯏꯗꯣꯔꯤꯕꯅꯤ ꯃꯁꯤ ꯌꯥꯝꯅ ꯂꯨꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯁꯤ ꯐꯔꯦ ꯍꯥꯏꯅ ꯂꯥꯏꯊꯣꯛꯄ ꯌꯥꯗꯦ ꯑꯗꯨꯅ ꯐꯔꯤꯕꯁꯦ ꯃꯥ ꯇꯨꯃꯤꯟꯅ ꯁ꯭ꯋꯥꯏꯗ ꯀꯥꯆꯤꯟ ꯑꯃꯗ ꯆꯪꯉꯒ ꯃꯥ ꯇꯥꯁꯟꯗꯅ ꯂꯩꯔꯝꯗꯣꯔꯤꯕꯅꯤ ꯍꯥꯏꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯅꯨꯡꯉꯥꯏꯍꯟꯕ ꯌꯥꯝ ꯗꯔꯀꯥꯔ ꯂꯩ ꯏꯁꯥꯅꯁꯨ ꯉꯝꯕ ꯃꯈꯩ ꯀꯟꯇ꯭ꯔꯣꯜ ꯇꯧꯖꯕ ꯑꯗꯨꯒ ꯂꯩꯃꯤꯟꯅꯔꯤꯕ ꯐꯦꯃꯤꯂꯤ ꯃꯔꯨꯞ ꯃꯄꯥꯡ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯈꯨꯗꯤꯡꯃꯛꯀꯤ ꯁꯄꯣꯔꯠ ꯌꯥꯝꯅ ꯗꯔꯀꯥꯔ ꯂꯩ ꯑꯅ ꯑꯗꯨꯝ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯃꯨꯛ ꯑꯗꯨꯃ ꯍꯧꯈ꯭ꯔꯦ ꯑꯗꯨꯁꯨ ꯀꯩꯝꯇ ꯂꯥꯌꯦꯡꯗꯅ ꯃꯇꯝ ꯈꯔ ꯅꯨꯡꯉꯥꯏꯔꯝꯗ꯭ꯔꯒꯁꯨ ꯈꯔ ꯉꯁꯥꯏꯒꯤ ꯅꯨꯡꯉꯥꯏꯕ ꯈꯟꯕ ꯃꯇꯝꯅ ꯍꯦꯟꯕ ꯑꯗꯨꯒ ꯑꯋꯥꯕ ꯈꯟꯕ ꯃꯇꯝꯁꯤꯅ ꯈꯔ ꯇꯦꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯁꯨꯝ ꯇꯧꯔꯒ ꯑꯗꯨꯝ ꯐꯈ꯭ꯔꯦꯀꯣ ꯍꯟꯗꯛꯀꯤ 2018ꯒꯤꯁꯤꯗ ꯑꯩ ꯍꯦꯛꯇ ꯉꯛꯈ꯭ꯔꯦ ꯄꯨꯟꯁꯤꯗ ꯍꯧꯔꯛꯄ ꯍꯥꯏꯕꯁꯦ ꯅꯨꯡꯉꯥꯏꯇꯕ ꯈꯔꯗꯤ ꯊꯦꯡꯅꯕ ꯇꯥꯕꯅꯤ ꯀꯣ ꯅꯨꯡꯉꯥꯏꯇꯕ ꯈꯔꯗꯤ ꯊꯦꯡꯅꯕ ꯇꯥꯕꯅꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯊꯃꯣꯏꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯇꯥꯡꯀꯛꯁꯦ ꯍꯧꯈ꯭ꯔꯦ ꯑꯗꯨꯅ ꯑꯀꯣꯟꯕꯒꯤꯁꯤꯅ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯆꯍꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯒꯤ ꯌꯨꯝꯊꯪꯅꯕꯒꯤ ꯏꯪꯈꯣꯜꯒꯤ ꯑꯣꯏꯕ ꯌꯥꯏ ꯀꯣ ꯑꯗꯒꯤ ꯌꯨꯝ ꯁꯥꯔꯛꯄꯗ ꯑꯣꯏꯕ ꯌꯥꯏ ꯃꯁꯤꯒꯤ ꯁꯦꯡꯗꯣꯛꯅꯗꯕ ꯂꯩꯈꯥꯏ ꯑꯃ ꯁꯠ ꯇꯥꯟꯅꯔꯒꯗꯤ ꯀꯩꯁꯨꯝ ꯐꯪꯍꯟꯅꯤꯡꯉꯥꯏ ꯂꯩꯇꯦ ꯀꯩꯅꯣꯕ ꯆꯌꯦꯠꯅꯕ ꯈꯣꯌꯦꯠꯅꯕ ꯑꯗꯒꯤ ꯑꯩꯅ ꯆꯨꯝꯃꯤ ꯍꯥꯏꯅꯤ ꯃꯥꯅ ꯆꯨꯝꯃꯤ ꯍꯥꯏꯅꯤ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯑꯃ ꯄꯨꯔꯛꯄ ꯉꯝꯗꯦ ꯃꯗꯒꯤ ꯊꯧꯅꯥ ꯈꯔ ꯐꯕ ꯄꯩꯁꯥ ꯈꯔ ꯄꯥꯏꯔꯒꯅ ꯃꯗꯨꯅ ꯍꯦꯛ ꯉꯝꯈꯤꯕꯒꯤ ꯃꯑꯣꯡ ꯏꯁꯣꯟ ꯁꯣꯟꯖꯕꯗꯨꯅ ꯍꯦꯛ ꯂꯩꯍꯧꯕ ꯆꯨꯝꯅ ꯁꯤꯒꯨꯝꯕꯁꯤꯒꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜꯁꯤꯗ ꯑꯩꯁꯦ ꯍꯦꯛꯇ ꯍꯟꯗꯛ 2018ꯁꯤꯗ ꯑꯩ ꯍꯧꯕꯁꯦ ꯑꯩꯁꯤ ꯑꯩꯒꯤ ꯏꯆꯦꯒꯤ ꯍꯥꯛꯇꯛꯇ ꯏꯃꯥꯟꯅꯕꯤꯒꯤ ꯃꯃꯥꯒꯤ ꯍꯥꯛꯇꯛꯇ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯑꯅꯥꯕꯁꯤ ꯌꯥꯝ ꯊꯦꯡꯅꯔꯕꯅꯤꯅ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯋꯥꯕ ꯑꯅꯥꯕ ꯂꯩꯇꯦ ꯍꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕꯁꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯑꯅꯥꯕ ꯂꯩꯕꯁꯤꯅꯦꯕ ꯃꯁꯤ ꯑꯩ ꯌꯥꯝꯅ ꯊꯦꯡꯅꯔꯛꯑꯦ ꯑꯗꯩꯗꯤ ꯑꯍꯤꯡ ꯇꯨꯝꯕꯗ ꯃꯪꯁꯦ ꯑꯀꯤꯕ ꯃꯪꯒ ꯇꯨꯝꯕ ꯌꯥꯗꯕꯁꯦ ꯑꯩ ꯅꯨꯃꯤꯠ 2 ꯍꯧꯔꯦꯕ ꯍꯟꯗꯛ 2018ꯒꯤꯁꯦ ꯃꯁꯤꯗꯤ ꯑꯩ ꯂꯩꯊꯣꯛꯄ ꯌꯥꯗꯦ ꯑꯩ ꯇꯥꯃꯣꯗꯁꯨ ꯍꯥꯏꯗꯦ ꯏꯆꯥꯗꯁꯨ ꯍꯥꯏꯗꯦ ꯀꯅꯥꯝꯇ ꯍꯥꯏꯗꯦ
ꯑꯩꯁꯦ ꯑꯍꯤꯡ ꯑꯅꯤ ꯁꯨꯔꯛꯄꯁꯤ ꯐꯥꯎꯕ ꯈꯪꯉꯝꯃꯦ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯑꯗꯒꯤ ꯇꯨꯝꯃꯒꯁꯨ ꯑꯀꯤꯕ ꯃꯪꯉꯒ ꯃꯤꯀꯞ ꯊꯣꯛꯂꯒ ꯇꯨꯝꯅꯤ ꯈꯝꯅ ꯀꯤꯔꯦ ꯑꯗꯒꯤ ꯃꯃꯥꯡꯗ ꯑꯗꯨꯒꯤ ꯑꯩꯒꯤ ꯃꯪ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯁꯤ ꯃꯪꯗ꯭ꯔꯤꯉꯩꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯁꯦ ꯏꯪꯈꯣꯜ ꯁꯪꯕꯟꯒꯤ ꯁꯨꯝꯕꯒꯤ ꯈꯥꯒꯤ ꯋꯥꯡꯒꯤ ꯈꯤꯇꯪ ꯍꯦꯛ ꯋꯥꯈꯜꯁꯦ ꯆꯔꯥꯡꯅꯕꯁꯤꯗ ꯑꯩꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯈ꯭ꯔꯦꯕ ꯑꯗꯨꯅ ꯇꯨꯝꯕ ꯌꯥꯗꯗꯅ ꯍꯧꯒꯠꯂꯒ ꯄꯨꯡ 4 ꯍꯥꯏꯕꯁꯤ ꯌꯥꯝ ꯉꯜꯂꯤꯀꯣ ꯅꯤꯡꯊꯝꯊꯥꯁꯦ ꯄꯨꯡ 4ꯁꯦ ꯍꯧꯒꯠꯂꯒ ꯑꯩꯅ ꯊꯣꯛꯄ ꯑꯗꯒꯤ ꯌꯥꯍꯧ ꯉꯟꯕ ꯃꯤ ꯊꯦꯡꯅꯔꯒ ꯀꯥ ꯍꯦꯟꯅ ꯈꯪꯅꯕꯁꯨ ꯅꯠꯇꯕ ꯂꯩꯀꯥꯏꯒꯤ ꯑꯃꯨꯛꯇꯁꯨ ꯀꯧꯅꯗꯕ ꯃꯤꯗꯣ ꯑꯩꯁꯦ ꯋꯥꯔꯤ ꯁꯥꯅꯤꯡꯕ ꯋꯥ ꯉꯥꯡꯅꯤꯡꯕ ꯃꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯩꯁꯦ ꯈꯤꯇꯪ ꯄꯣꯊꯥ ꯌꯨꯝꯗ ꯀꯅꯥꯝ ꯈꯪꯍꯧꯕ ꯅꯠꯇꯦ ꯑꯩꯅ ꯁꯨꯝ ꯍꯧꯒꯠꯂ ꯊꯣꯛꯏꯅꯦ ꯑꯗꯨꯒꯅꯦ ꯌꯥꯍꯧ ꯉꯟꯕꯁꯤꯡꯗꯣ ꯏꯕꯨꯡꯉꯣ ꯅꯪ ꯌꯨꯝ ꯁꯥꯕꯁꯤ ꯀꯃꯥꯏꯅ ꯇꯧꯏ ꯁꯤꯅ ꯁꯤ ꯇꯧꯏ ꯑꯗꯒꯤ ꯃꯣꯏꯅ ꯉꯥꯏꯍꯥꯛꯀ ꯁꯥꯁꯤ ꯄꯣꯊꯥꯏꯑꯕ ꯑꯗꯩ ꯈꯔ ꯑꯃꯨꯛ ꯆꯠꯂꯒ ꯇꯣꯞ ꯃꯤ ꯋꯥꯀꯤꯡ ꯆꯠꯆꯕ ꯂꯩꯀꯥꯏꯒꯤ ꯑꯍꯟꯁꯤꯡ ꯑꯩꯒ ꯀꯌꯥꯗꯤ ꯈꯪꯅꯖꯗꯕ ꯑꯦꯞꯁꯤ ꯑꯗꯨꯒꯤ ꯑꯍꯟꯗꯨꯅꯤ ꯒꯥꯏꯗꯤ ꯈꯪꯕ ꯑꯗꯨꯒ ꯁꯦ ꯑꯁ ꯇꯥꯗ ꯇꯥꯃꯣ ꯀꯃꯥꯏ ꯇꯧꯕ ꯌꯨꯝ ꯁꯥꯕꯁꯤꯕꯨ ꯑꯗꯨꯒꯨꯝꯕꯅ ꯐꯕ꯭ꯔꯥ ꯀꯥꯏꯅ ꯋꯥꯔꯤꯁꯦ ꯀꯩꯅꯣ ꯑꯃꯒꯤ ꯁꯨꯝ ꯁꯥꯟꯅꯔꯒ खितंग वखन से इंधरगा अमु हंजलकनेबा मदिगे मु पथाबम खंगक्त्रकांदा आइना थबकता ताइनबा से वखन पथाबा याम नंगायबको मरम सुंगली तन संबन मखोंग द फमधरगा प्लास्टिक से खौ मचा पारगा नापी मचा हेलो थोकपादी उ अते काय मचा सुमाय तबुकी मतम से तबुसे एंगोंद मतम लेन में नुंगाइजेबा सुमाय तबुदना आई से थबक से सुके मतिक से ललगा लेलको मतम सिदा हमनी सुबा नुमि सिदे आई हेक्ता अहिंग से तुम्बसी कीदना आई से तुमद्रे यादरे नुंगालगा आइना डॉक्टर से चलेबा चटपसिदा डॉक्टर से थेथना में मादे आउट ऑफ स्टेशन ने लेते मपान ले हिना हस मसिदे आई याम थुना आई या लायंग तबदी याते न तौरगा टेलीफोन नंबर से एंगोंद लेबसे आइना मेसेज थारे दुआ आई सुमाइना अहिंग अहुम सुरे तुंबा यादबा दुगी ममांग नमी हुमनी मरिनी अमसु आइसी यामना वाग्रे अदु आई याम थुना लायंग निंगे नंग काइनो एंगोंद हिदाम तैबियो यारगादि इबिरो आई नंग क्लिनिक तसु चलुरे नंग लैरमद्रे हन हाइरेबा अदगी मान हिदाम ममिंग से इरे इसे एस अदुदी यामना काइनोनी यामना थुना फानि कांता तौरोय मसी यारगादि 7 days आबियो अदु भावता खितंग हे नुंगाइ फाते हगना 10 days आथोपियो केम तौरो है खुदक्ता आइना लैरगा डेट 23 ने इकाउद्रे इन इशला थमेबा नवेम्बर डेट 23 सिदा इसे हिदाक से चाबा हौवेबा नोंदा अनि नि चाइ हेक चाबा नुमिसदगी मथंग से आई तुंबा याबा आई नुंगाइबा हस मसिदि याम फदौरिना आई नुंगाइरे नान द 7 days आई थवा यावना जारे दाइगदगा इरिना आई चाबसि काउनी गायनको अदेगेदि सुआम नुंगाइबसिबु माना 10 days बौ याय हाबनिना 10 days चाथोगिना आई चाथोखिबा मसिदा आइना नुंगाइखिबसे आइना नुंगाइबसि इस डॉक्टर लाइने नक लीलादगा हाइबदो आइना डॉक्टर से आई थमोइसिदा इस आइना इसोर दौना आइना खोरमजैबको आइगी वारबा मतमदुदा आइना आई तुंगनि खनबदा कीरबा तुंबा ngamद्रबा आइसिबु माना स्वान दु आई थेंगधरमदि जेमगी सिदैदा मिना करी हाइगिनि खंददना फचलगा येंगुरिसे अदु नत खंगजल लैरमदि हेंजललदि हिदाक चारसु फरुइदुइनेबा अफतारसु या मतम सांगदि वाना खांगदुइनेबा सिलै अदिगी याम नुंगाय अदुना सिगी ममांगदसु वखनगी लैना सि नादनबा होनबा हाइबसिना कोइगी पुंसी अमोइना पोलकपगी ख्वाइदगी अरुबसे ख्वाइदगी तौगदबा थौगांगसे वखनगी लैना नादनबा होनबसिनेबा मसिना नाग्रबा मिसिदेबा वहाइना फंदोकपा ngमोइ थबकना उथोकपा ngमोइ अवाबसे अदुना मसि आइदे खोइ नादनबा कन्न होनसि हाइबसे मसि आइ हाइनिगे हादबदा अदुगा इसे मामना नुपी सिंगसिना खतंगदि पुंसिदा थेगनबा थोगदो वाथोक एक्सपीरियंस से नुपादगिदि खरा अदुम खेना दौ मालिको इंखलक सही मतंग यहौरगा अदुम अहल लोइसिलक्पा पुंसिगी तांकक सिंग मयाम सिदा अदा पुनिंग वखलदा अदुम सोंता हलक्पा याबा मतंग मयाम मसु लांबा यायबा अदु नुपी ओइबिसिंगदा मरु ओइना करी थेगनबा अदुम इसे मन अदुम एक्सपीरियंस अतोप्पा इमानबी मरु मपांगना शेयर तौबिरा पसु अदुम यावरमगनेबा अदुगुंबगा थेगनखिबा लेरसु खजिक्तंग थंबियो यामसुमे आई मसिदी तोकना यामग्रे अदुबु खरतंग खंगलगा आई हाइगेको आइना फिल्म शूटिंग चटपदा नुपी मचा अमखक थेंनै मसक मतौगासु याम फजै मागी खुदांगसे आइना हे येंगुबदने खुदांगसिदा थांगना फट लेनखिबगी दागसे 13 गुंबा लैयबा अदुगा मा फोसन खरगा स्टेज तौसन खरगा फबगी ममी अमा सांगना उफकना पदुंगना लैबदो सांगना लैयबा आइना मसिन पिमजास आई अंता हंगनिंगरदा करिगिनो मागिसे हंगुरगा करि खनगिबा अनि ताउनिंगे तौजन आइना साम खंगनिंगसिबोना हंगबाय बेम नंग सिसे कमाइन तौनो माना ममा आइसे पुनिंग वखनगी अनाबा नाबदगिने पुरा हेंजनगिदना आइसे ज्ञान भावबा ताउरुद्रे मसे आइना इसाने लेंथजबनि हाय आई खंगदे अदु देगी कोनथंगदा लायंगा खोलेंगा फरक्तना आइदि हुजि पुरा फदना आई मिरक तिल्ले लाइक तमे हमदा लाइक तम लोइ लेफुरे हाय मा क्लास 9 तमक पदनि हाय माना अदि आई माई ममिंगसु हंगहुद्रे को अदु माना हायबदा मागी मपासी खरा लाइता लाइरबसु ओइबा अदिगी निसा फसा खरा चाबा अद पेलक्तदना ममासिना तोप नुपामदा मयम पानथोखिबा
ꯑꯗꯒꯤ ꯍꯥꯟꯅ ꯍꯦꯟꯅ ꯋꯥꯔꯝꯃꯤꯕ ꯄꯨꯟꯁꯤꯗꯨꯗꯒꯤ ꯃꯥꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯂꯩꯇꯥꯗꯕꯁꯤ ꯍꯦꯟꯖꯜꯂꯛꯑꯦꯗꯅ ꯑꯗꯒꯤ ꯑꯃꯨꯛ ꯅꯨꯄꯥꯁꯤꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯊꯤꯔꯛꯄ ꯊꯤꯔꯀꯥꯟꯗꯁꯨ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯁꯨꯝ ꯆꯥꯅꯔꯛꯇꯕ ꯐꯠꯇꯕꯒꯤ ꯋꯥ ꯅꯠꯇ꯭ꯔꯁꯨꯀꯣ ꯍꯦꯛ ꯆꯥꯅ ꯑꯩ ꯏꯃꯥ ꯍꯥꯏꯗꯨꯗ ꯑꯣꯏꯅꯖꯕꯒ ꯀꯦꯖꯕꯒꯗꯤ ꯈꯦꯠꯅꯔꯛꯏꯗꯅ ꯃꯁꯤꯒꯤ ꯅꯨꯡꯉꯥꯏꯔꯛꯇꯕ ꯃꯌꯥꯝꯁꯤꯅ ꯃꯥꯁꯤ ꯃꯀꯣꯛꯁꯤ ꯄꯨꯕ ꯉꯝꯗꯗꯅ ꯃꯥꯁꯤ ꯌꯥꯝꯅ ꯋꯥꯅ ꯈꯪꯉꯝꯃꯤ ꯍꯥꯏꯌꯦ ꯃꯗꯨꯗꯒꯤꯗꯤ ꯃꯥ ꯒ꯭ꯌꯥꯟ ꯇꯥꯈꯤꯗꯕ ꯒ꯭ꯌꯥꯟ ꯃꯥꯡꯈꯤꯕꯁꯤꯗꯤ ꯃꯥ ꯈꯪꯍꯧꯗ꯭ꯔꯦ ꯍꯥꯏꯌꯦꯕ ꯂꯥꯏꯌꯦꯡꯉꯀꯥꯟꯗ ꯐꯖꯅ ꯈꯪꯉꯛꯏ ꯍꯥꯏꯌꯦ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯃꯥꯅ ꯂꯦꯟꯊꯠꯆꯕꯅꯤ ꯍꯥꯏꯌꯦ ꯕ꯭ꯂꯦꯠꯅ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯑꯁꯤꯒꯤ ꯋꯥꯔꯤꯁꯨ ꯂꯩꯔꯦ ꯃꯁꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯗ ꯊꯦꯡꯅꯕꯗꯨꯅꯤꯀꯣ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯑꯣꯏꯔꯒꯗꯤ ꯃꯁꯤ ꯇꯧꯔꯝꯗꯕꯁꯨ ꯌꯥꯏ ꯃꯗꯒꯤ ꯑꯃꯨꯛ ꯑꯩꯅ ꯊꯦꯡꯅꯔꯛꯄꯗ ꯅꯣꯡꯃ ꯅꯨꯄꯤ ꯃꯆꯥ ꯑꯃꯁꯨ ꯃꯁꯛ ꯃꯇꯧꯒꯁꯨ ꯌꯥꯝ ꯐꯖꯩ ꯃꯧ ꯅꯍꯥꯟꯅꯦ ꯑꯩꯅ ꯅꯣꯡꯃ ꯈꯪꯅꯈꯤꯕ ꯑꯁ ꯃꯥꯅꯅꯦ ꯑꯩ ꯊꯦꯡꯅꯕꯗꯅꯦ ꯑꯟꯇꯤ ꯀꯧꯋꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯟꯇꯤ ꯄꯨꯟꯁꯤꯁꯤꯗꯅꯦ ꯑꯩꯁꯦ ꯋꯥꯈꯜ ꯂꯩꯅꯥꯅ ꯅꯥꯔꯕ ꯑꯩꯁꯦ ꯄꯨꯟꯁꯤꯗ ꯑꯋꯥꯕꯁꯤ ꯀꯥ ꯍꯦꯟꯅ ꯊꯦꯡꯅꯔꯛꯄꯗꯒꯤ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯊꯦꯡꯅꯔꯛꯄꯗꯨꯅ ꯉꯁꯤ ꯐꯥꯎꯕꯗ ꯏꯃꯥ ꯏꯄꯥ ꯍꯥꯛꯇꯛꯇꯒꯤ ꯏꯃꯥꯁꯤ ꯖꯥꯇꯤꯅꯗꯕ ꯂꯧꯏ ꯏꯄꯥꯅ ꯏꯟꯊꯣꯛꯄꯤꯔꯦ ꯂꯩꯐꯝ ꯂꯩꯇꯗꯅ ꯏꯃꯥꯁꯦ ꯏꯄꯥꯅꯁꯨ ꯃꯥꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯕ ꯌꯥꯝ ꯀꯟꯅ ꯉꯝꯗꯗꯅ ꯂꯝꯍꯥꯡꯗ ꯂꯦꯜꯂꯛꯄ ꯂꯝꯄꯥꯛꯇ ꯆꯥꯛ ꯆꯥꯔꯛꯄ ꯆꯥꯛ ꯊꯣꯡꯉꯛꯄ ꯎꯅꯥ ꯈꯣꯝꯃꯒ ꯃꯗꯨꯒꯤ ꯑꯋꯥꯕ ꯃꯌꯥꯝꯁꯤꯒꯤ ꯍꯧꯔꯛꯄꯁꯤꯅ ꯑꯃꯨꯛ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗꯁꯨ ꯅꯨꯄꯥ ꯖꯨꯒꯣꯠ ꯆꯥꯗꯕ ꯊꯦꯡꯅꯔꯨꯕ ꯑꯗꯒꯤ ꯅꯤꯁꯥ ꯆꯥꯕ ꯑꯗꯒꯤ ꯅꯨꯡꯁꯥ ꯇꯥꯅꯤ ꯈꯪꯗꯕꯀꯣ ꯑꯗꯨꯒꯨꯝꯕ ꯑꯃꯨꯛ ꯊꯦꯡꯅꯔꯛꯄ ꯑꯗꯒꯤ ꯃꯥꯒꯤ ꯃꯅꯥꯎꯁꯤꯡꯒꯤ ꯕꯔꯗꯟꯒꯤ ꯑꯋꯥꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯃꯆꯥꯒꯤ ꯑꯃꯨꯛ ꯄꯨꯈꯠꯂꯛꯄ ꯁꯨꯝ ꯑꯋꯥꯕ ꯃꯌꯥꯝꯁꯤ ꯊꯦꯡꯅꯔꯒ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯅꯁꯨ ꯑꯁ ꯃꯥ ꯃꯀꯣꯛ ꯆꯥꯛꯑꯝꯅꯤꯉꯥꯏ ꯁꯨꯝ ꯍꯥꯏꯕ ꯅꯨꯄꯤ ꯃꯆꯥꯁꯦ ꯑꯗꯣ ꯃꯥ ꯃꯁꯥꯃꯛꯁꯨꯅꯦ ꯃꯥꯁꯤ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯆꯣꯔꯣꯟ ꯄꯥꯎꯂꯣꯟ ꯉꯥꯡꯕ ꯀꯩꯝꯇ ꯅꯠꯇꯦ ꯃꯥꯅ ꯑꯩ ꯊꯦꯡꯅꯕꯗ ꯑꯟꯇꯤ ꯑꯩꯗꯤ ꯌꯥꯝ ꯋꯥꯔꯦ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯟꯇꯤ ꯄꯨꯟꯁꯤꯗ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯂꯥꯏꯅꯥ ꯅꯥꯗꯅꯕ ꯍꯣꯠꯅꯧꯀꯣ ꯃꯁꯤ ꯅꯥꯗꯕ ꯃꯤꯁꯤꯃꯨꯛ ꯃꯔꯥꯏꯕꯛ ꯐꯕ ꯃꯄꯣꯛ ꯂꯩꯇ꯭ꯔꯕꯅꯤ ꯀꯥꯏꯅ ꯃꯥꯁꯨ ꯑꯗꯨꯝ ꯍꯥꯏꯔꯝꯃꯦ ꯑꯣ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯊꯦꯡꯅꯔꯛꯄ ꯃꯌꯥꯝꯁꯤꯅ ꯃꯥꯁꯤ ꯋꯥꯈ꯭ꯔꯦ ꯍꯥꯏꯅ ꯑꯗꯨꯝ ꯈꯜꯂꯦ ꯑꯗꯒꯤ ꯑꯩꯅ ꯑꯃꯨꯛ ꯑꯩ ꯏꯁꯥꯒꯤꯗꯁꯨ ꯈꯟꯖꯩꯌꯦ ꯑꯩꯁꯤꯕꯨ ꯀꯩꯗꯧꯕꯗꯒꯤ ꯃꯁꯦ ꯇꯧꯔꯛꯏꯅꯣ ꯏꯃꯥ ꯏꯄꯥꯒꯤ ꯃꯃꯥ ꯄꯨꯛꯅꯤꯡꯒꯤ ꯌꯥꯎꯖꯔꯛꯄ ꯍꯥꯏꯕꯗꯨꯔꯥ ꯅꯠꯇ꯭ꯔꯒ ꯃꯔꯛꯇ ꯑꯩꯁꯦ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯈꯤꯕ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯏꯇꯣꯝꯇ ꯁꯨꯝ ꯍꯤꯁꯇ꯭ꯔꯤꯁꯦ ꯑꯩꯅ ꯁꯨꯝ ꯍꯪꯒꯠꯅꯒ ꯌꯦꯡꯖꯩꯌꯦꯕ ꯌꯦꯡꯕ ꯃꯇꯝꯁꯤꯗ ꯑꯩꯅ ꯈꯤꯇꯪ ꯆꯤꯡꯅꯖꯕ ꯍꯥꯏꯕꯨ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯣꯏꯔꯝꯗꯕꯁꯨ ꯌꯥꯏ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ 9 ꯄꯣꯛꯑꯦ ꯏꯃꯥ ꯊꯕꯛ ꯇꯧꯕ ꯄꯩꯁꯥ ꯊꯣꯛꯄ ꯅꯠꯇꯦ ꯏꯄꯥꯅ ꯈꯔ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯨꯃꯟ ꯈꯔ ꯁꯨꯖꯔꯒ ꯍꯤꯡꯉꯛꯄꯅꯤ ꯃꯆꯥ ꯃꯌꯥꯝꯒꯤ ꯗꯤꯃꯥꯟ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯇꯝꯈꯠꯂꯛꯄꯒꯤ ꯈꯣꯠꯀꯠꯂꯛꯄꯒꯤ ꯑꯗ ꯑꯩꯈꯣꯏꯗꯤ ꯑꯥꯔ ꯀꯦ ꯁꯥꯒꯦꯒꯤ ꯍꯧꯅꯕ ꯑꯩꯈꯣꯏꯅ ꯈꯪꯉꯛꯄꯗ ꯄꯥꯕꯨꯡ ꯍꯣꯏꯁꯦ ꯑꯩꯈꯣꯏ ꯅꯤꯡꯊꯧꯒꯤ ꯇꯥꯏꯞꯇ ꯃꯆꯥ ꯃꯁꯨ ꯁꯝꯅꯍꯟꯗꯦ ꯑꯦꯇꯦꯁꯃꯦꯟ ꯁꯨꯡꯂꯩ ꯂꯩꯇꯦ ꯄꯥꯕꯨꯡ ꯍꯣꯏꯅ ꯀꯅꯥꯝꯇꯅ ꯀꯧꯕ ꯉꯝꯗꯦ ꯋꯥꯏ ꯇꯩꯔꯒ ꯆꯩ ꯈꯥꯔꯒ ꯄꯥꯕꯨꯡ ꯍꯣꯏꯗꯤ ꯇꯣꯉꯥꯟꯅ ꯑꯕꯩꯗ ꯆꯥꯛ ꯆꯥꯔꯛꯄꯅꯤ ꯑꯗꯨꯅ ꯄꯩꯁꯥ ꯈꯔ ꯊꯣꯛꯄ ꯏꯄꯥꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯦꯇꯦꯁꯃꯦꯟ ꯂꯩꯇ꯭ꯔꯦ ꯄꯥꯕꯨꯡ ꯀꯧꯕ ꯉꯝꯗꯦ ꯗꯤꯃꯥꯟ ꯄꯥꯕꯨꯡ ꯄꯩꯁꯥ ꯂꯥꯏꯔꯤꯛ ꯂꯩꯒꯦ ꯄꯩꯁా ꯄꯤꯌꯨ ꯍꯥꯏ ꯉꯝꯗꯦ ꯏꯃꯥꯗꯗꯤ ꯑꯩꯈꯣꯏ ꯅꯤꯄꯥꯅ ꯗꯤꯃꯥꯟ ꯇꯧꯔꯛꯄꯅꯤꯅ ꯑꯃꯅ ꯃꯣꯏ 5 ꯇꯧꯈ꯭ꯔ ꯃꯇꯨꯡꯗ ꯑꯩꯅ ꯇꯧꯔꯛꯄꯗꯤ ꯉꯝꯖꯗ꯭ꯔꯦ ꯀꯥꯏꯅ ꯅꯣꯏ ꯊꯣꯛꯄ ꯍꯥꯏꯖꯔꯨꯔꯣ ꯑꯩ ꯉꯝꯗ꯭ꯔꯦ ꯆꯥꯅꯕꯒꯤꯕꯨ ꯇꯥꯟꯒꯗ꯭ꯔꯥ ꯁꯦꯠꯅꯕꯒꯤ ꯇꯥꯟꯒꯗ꯭ꯔꯥ ꯅꯄꯥꯗ ꯄꯥꯕꯨꯡꯗ ꯑꯩꯅ ꯇꯥꯟꯕꯁꯦ ꯏꯀꯥꯏꯖꯔꯦ ꯅꯣꯏ ꯇꯥꯜꯂꯣ ꯍꯥꯏꯔꯦ ꯑꯩꯈꯣꯏꯅ ꯄꯥꯕꯨꯡꯗꯗꯤ ꯍꯥꯏꯕ ꯉꯝꯗꯦ ꯁꯤꯒꯨꯝꯕꯗ ꯅꯤꯡꯕ ꯊꯨꯡꯈꯤꯗꯕ ꯀꯌꯥꯝꯗꯤ ꯂꯩꯈ꯭ꯔꯦ ꯅꯨꯡꯉꯥꯏꯇꯕꯀꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯒ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤꯀꯣ ꯍꯧꯖꯤꯛꯀꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯁꯤꯅ ꯑꯉꯥꯡꯗ ꯄꯩꯁꯥ ꯄꯤꯅꯨ ꯑꯉꯥꯡ ꯃꯥꯡꯉꯤꯒ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯝ ꯃꯍꯧꯁꯥꯗꯤ ꯀꯩꯅꯣ ꯑꯣꯏꯅ ꯊꯤꯑꯣꯔꯤ ꯑꯃ ꯁꯨꯝ ꯂꯥꯛꯄꯅꯦꯕ ꯃꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯄꯤꯕ ꯌꯥꯏ ꯀꯗꯥꯏ ꯐꯥꯎꯕ ꯄꯤꯕ ꯌꯥꯗꯦ ꯀꯣ ꯃꯥꯒꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯗꯔꯀꯥꯔ ꯂꯩ ꯃꯁꯤꯃ ꯑꯩꯅ ꯄꯤꯗꯕ ꯃꯇꯝꯗ ꯃꯥꯁꯤ ꯀꯔꯤꯒꯨꯝꯕ ꯌꯥꯝꯅ ꯅꯤꯡꯕ ꯀꯥꯏꯕ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯑꯄꯥꯝꯕ ꯑꯃ ꯌꯥꯝ ꯃꯔꯝ ꯆꯥꯕꯗ ꯀꯣ ꯃꯁꯤ ꯑꯀꯥꯏꯕ ꯂꯥꯛꯀꯗ꯭ꯔꯥ ꯒꯥꯏꯁꯤ ꯌꯥꯝ ꯃꯨꯟꯅ ꯈꯟꯕꯤꯔꯒ ꯍꯧꯖꯤꯛꯄꯨꯗꯤ ꯍꯣꯏ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯨ ꯍꯩꯅꯔꯕ ꯑꯗꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤꯁꯨꯈꯔ ꯑꯗꯨꯝ ꯐꯒꯠꯂꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯂꯩꯕꯅꯤꯅ ꯑꯗꯨꯒꯨꯝꯕꯁꯤ ꯂꯩꯔꯝꯗꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯅꯧꯔꯤꯉꯩꯒꯤ ꯃꯇꯝꯗ ꯁꯨꯝꯕ ꯀꯣꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯨꯈꯤꯕꯁꯦ ꯁꯤꯁꯨ ꯇꯨꯡꯗ ꯁꯨꯝꯕ ꯂꯥꯛꯅꯕꯒꯤ ꯂꯝꯕꯤꯁꯨ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯒꯤ ꯑꯦꯛꯁꯄꯔꯤꯌꯦꯟꯁꯇ ꯑꯗꯨꯝ ꯈꯜꯂꯤꯀꯣ ꯑꯗꯒꯤ ꯑꯩꯅ ꯑꯃꯨꯛ ꯃꯁꯤꯗ ꯌꯥꯝꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯅꯨꯄꯤꯁꯤꯡꯁꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯔꯛꯄ ꯃꯇꯝꯗ ꯀꯥꯏꯅꯕꯗ ꯅꯨꯄꯥꯁꯤꯡꯗꯤ ꯑꯩꯈꯣꯏꯅ ꯀꯌꯥ ꯀꯟꯅ ꯈꯪꯗ꯭ꯔꯦ ꯅꯨꯄꯥ ꯃꯔꯛꯇꯁꯨ ꯈꯤꯇꯪ ꯊꯃꯣꯏꯒ ꯁꯣꯟꯕ ꯌꯥꯎꯔꯒꯗꯤ ꯑꯗꯨꯝ ꯌꯥꯎꯔꯤꯕꯅꯤꯀꯣ ꯑꯗꯨ ꯅꯨꯄꯥꯗꯁꯨ ꯁꯤꯕꯒ ꯌꯥꯎꯔꯤꯕ ꯁꯨꯁꯥꯏꯗ ꯇꯧꯔꯒ ꯑꯩꯅ ꯊꯦꯡꯅꯕꯗ ꯅꯨꯄꯤꯗ ꯑꯅꯤꯈꯛ ꯊꯦꯡꯅꯈ꯭ꯔꯦꯕ ꯁꯤꯕꯗꯤ ꯅꯠꯇꯦ ꯑꯗꯨ ꯃꯣꯏ ꯋꯥꯈꯜ ꯅꯥꯈꯤꯕ ꯀꯥꯏꯅꯕꯁꯤꯗ ꯃꯣꯏꯅ ꯌꯥꯝꯅ ꯊꯥꯖꯅ ꯈꯟꯖꯔꯨꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯃꯤ ꯁꯤꯕ ꯉꯝꯃꯤꯅꯤꯗꯅ ꯀꯣ ꯃꯥꯒꯤ ꯇꯥꯡꯀꯛꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯗꯨ ꯇꯧꯕꯁꯤꯗ ꯃꯣꯏꯁꯦ ꯋꯥꯈꯜꯒꯤ ꯂꯥꯏꯅꯥꯅ ꯅꯥꯈꯤꯕ ꯃꯁꯤ ꯌꯥꯝꯅ ꯑꯩ ꯊꯦꯡꯅꯈ꯭ꯔꯦ ꯑꯗꯒꯤ ꯃꯗꯨꯗꯒꯤ ꯁꯨꯝ ꯍꯧꯈꯤꯕꯁꯤꯅ ꯃꯗꯨꯅ ꯂꯣꯏꯅꯕꯤꯕ ꯂꯥꯏꯌꯦꯡꯕ ꯐꯖꯅ ꯇꯧꯕꯤꯔꯒ ꯐꯈ꯭ꯔꯒꯗꯤ ꯐꯈ꯭ꯔꯦ ꯑꯗꯣ ꯑꯩꯒꯤ
ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯆꯦꯝꯁꯤꯁꯦ ꯑꯗꯨꯒꯨꯝꯕ ꯂꯩꯅꯥ ꯑꯃ ꯃꯥꯁꯦ ꯅꯥꯕ ꯍꯧꯈ꯭ꯔꯦꯕꯀꯣ ꯀꯥꯏꯅꯕꯗꯒꯤ ꯑꯗꯒꯤ ꯃꯥ ꯋꯥꯈꯜ ꯆꯥꯎꯊꯣꯛꯄ ꯉꯝꯗꯕ ꯍꯣꯡꯗꯣꯛꯄ ꯉꯝꯗꯕ ꯀꯞꯇꯅꯗ ꯂꯩꯕ ꯀꯩꯗꯧꯕ ꯑꯗꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯁꯦ ꯂꯨꯍꯣꯡꯉꯦ ꯑꯇꯣꯞꯄ ꯑꯃꯗ ꯐꯔꯦ ꯑꯁ ꯑꯩꯁꯦ ꯐꯔꯦ ꯅꯨꯡꯉꯥꯏꯔꯦ ꯊꯥꯏꯅꯒꯤ ꯑꯋꯥꯕ ꯃꯌꯥꯝꯗꯣ ꯀꯣꯛꯈ꯭ꯔꯦꯅ ꯇꯧꯔꯀꯥꯟꯗ ꯌꯨꯝ ꯄꯥꯟꯕꯒꯤꯁꯨ ꯑꯃꯨꯛ ꯇꯣꯉꯥꯟꯕ ꯕꯔꯗꯟ ꯂꯥꯛꯏꯗꯅꯀꯣ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯆꯥꯁꯟꯅꯔꯛꯇꯕꯒꯤ ꯆꯨꯁꯟꯅꯔꯛꯇꯕ ꯑꯗꯨꯒꯨꯝꯕꯒꯤꯗ ꯃꯥ ꯃꯆꯥ ꯈꯔ ꯍꯧꯔꯝꯃꯦ ꯈꯔ ꯍꯧꯔꯝꯕꯁꯤ ꯌꯥꯝ ꯀꯟꯅ ꯍꯧꯔꯝꯗꯦ ꯊꯣꯏꯗꯣꯛꯅ ꯗꯥꯛꯇꯔ ꯌꯧꯕꯒꯤ ꯆꯥꯡꯗ ꯌꯧꯗꯦꯕ ꯑꯩꯈꯣꯏꯗ ꯋꯥꯔꯤ ꯁꯥꯕ ꯑꯁ ꯑꯩ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨ ꯑꯃꯨꯛ ꯍꯧꯋꯤꯅꯦ ꯑꯗꯨ ꯇꯧꯋꯤꯅꯦ ꯒꯥꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯁꯨ ꯈꯔ ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯥ ꯅꯨꯡꯉꯥꯏꯍꯟꯁꯤꯒꯦ ꯒꯥꯏꯁꯦ ꯑꯩꯈꯣꯏꯁꯨ ꯈꯔ ꯈꯪꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯁꯤꯅ ꯂꯥꯁꯇꯗꯤ ꯑꯩꯈꯣꯏ ꯏꯇꯩꯕꯨꯡꯉꯣꯗꯨ BP ꯁ꯭ꯇ꯭ꯔꯣꯛ ꯇꯧꯗꯅ ꯄꯪꯊꯔꯛꯄ ꯊꯕꯛ ꯁꯨꯕ ꯉꯝꯃꯛꯇꯕ ꯃꯣꯏ ꯊꯕꯛ ꯏꯪꯈꯥꯡ ꯒꯣꯔꯃꯦꯟꯒꯤ ꯇꯧꯕ ꯃꯤ ꯅꯠꯇꯦ ꯁꯨꯔ ꯆꯥꯖꯕꯅꯤ ꯁꯨꯕ ꯉꯝꯃꯛꯇꯕ ꯃꯆꯥꯁꯤꯡꯁꯨ ꯌꯥꯝ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯁꯦꯝꯃꯛ ꯉꯝꯃꯛꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡꯒ ꯇꯧꯗꯅ ꯍꯦꯛ ꯃꯇꯤꯛ ꯆꯥꯕꯁꯨ ꯑꯣꯏꯔꯛꯇꯕ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯁꯤ ꯍꯦꯛꯇ ꯁꯥꯎꯟ ꯁꯨꯡꯂꯩ ꯂꯩꯔꯛꯇꯕ ꯍꯥꯏꯇꯥꯔꯦ ꯏꯃꯨꯡꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯂꯩꯔꯛꯄ ꯃꯗꯨꯗ ꯍꯧꯈꯤꯕꯗꯣ ꯍꯦꯛꯇ ꯑꯔꯣꯏꯕꯤ ꯑꯀꯟꯕꯤꯁꯦ ꯉꯥꯏꯍꯥꯛ ꯂꯩꯔ ꯑꯃꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯑꯃꯃꯨꯛ ꯗꯛ ꯍꯩꯖꯟꯕ ꯉꯥꯏꯍꯥꯛ ꯂꯩꯔ ꯃꯆꯥ ꯑꯃꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯑꯃꯃꯨꯛ ꯗꯛ 3 ꯄꯥꯟꯕꯗꯒꯤ ꯃꯥꯁꯦ ꯍꯦꯛꯇ ꯂꯥꯏꯌꯦꯡꯕꯁꯤ ꯉꯝꯈꯤꯗ꯭ꯔꯦꯕ ꯑꯀꯣꯟꯕꯗ ꯑꯩꯅ ꯃꯥ ꯌꯦꯡꯕ ꯗꯥꯛꯇꯔꯁꯤ ꯌꯥꯝꯈ꯭ꯔꯦ ꯑꯍꯥꯟꯕ ꯍꯤꯗꯥꯛꯁꯦ ꯈꯔ ꯁꯣꯟꯊꯛ ꯊꯥꯔꯒ ꯀꯣꯟꯅ ꯁꯨꯝ ꯇꯧꯔꯛꯀꯗꯕꯅꯤ ꯍꯥꯏꯕꯁꯤ ꯃꯥꯅ ꯉꯝꯃꯛꯇ꯭ꯔꯗꯅ ꯀꯟꯕ ꯊꯥꯒꯠꯂꯛꯑꯦ ꯀꯟꯕꯁꯤ ꯊꯥꯔꯛꯇꯅ ꯇꯧꯕꯗꯒꯤ ꯑꯁ ꯈꯔ ꯐꯔꯦ ꯇꯨꯝꯕ ꯌꯥꯔꯦ ꯀꯥꯏꯅ ꯇꯧꯕꯁꯤꯗꯤ ꯑꯁ ꯃꯗꯨꯗꯤ ꯇꯝꯕꯗ ꯊꯣꯛꯇ꯭ꯔꯦꯀꯣ ꯃꯥꯅ ꯋꯥꯕꯁꯦ ꯂꯩꯈ꯭ꯔꯦ ꯁꯤꯒꯤ ꯑꯋꯥꯕꯁꯦ ꯑꯩꯅ ꯂꯥꯁꯇꯗꯤ ꯃꯥꯁꯤ ꯗꯥꯛꯇꯔ ꯑꯃꯁꯨ ꯌꯦꯡꯕꯤꯌꯨ ꯍꯥꯏ ꯈꯥꯡꯉꯝꯃꯛꯇꯗꯅ ꯃꯥꯁꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯗꯤ ꯌꯦꯡꯕꯤꯒꯦ ꯆꯠꯂꯨꯕꯗ ꯃꯥꯒꯤ ꯃꯁꯛꯁꯤ ꯎꯕꯗ ꯗꯥꯛꯇꯔꯁꯤ ꯍꯦꯛꯇ ꯉꯛꯇꯅ ꯃꯥꯅ ꯍꯟꯗꯣꯛ ꯀꯩꯅꯣ ꯁꯛꯐꯝꯁꯤꯗ ꯃꯥꯏꯊꯣꯡꯁꯤꯗ ꯑꯁꯨꯛ ꯃꯛꯁꯤꯟꯕ ꯃꯥꯏꯊꯣꯡꯁꯤꯗ ꯑꯩ ꯄꯨꯟꯁꯤꯁꯦ ꯉꯁꯤꯐꯥꯎ ꯄꯦꯁꯦꯟꯗ ꯎꯗ꯭ꯔꯤ ꯍꯥꯏꯔꯛꯄ ꯃꯥꯅ ꯑꯩ ꯑꯅꯥꯕꯒꯤ ꯃꯥꯏꯊꯣꯡꯁꯤ ꯎꯕꯗ ꯑꯩꯁꯤ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ ꯃꯥꯅ ꯊꯤꯅ ꯃꯛꯁꯟꯈꯤꯔꯤꯁꯤ ꯀꯔꯤꯗꯒꯤꯅꯣꯅ ꯃꯉꯣꯟꯗ ꯃꯤꯑꯣꯏꯕ ꯍꯤꯡꯕꯒꯤ ꯃꯥꯏꯊꯣꯡꯒꯤ ꯀꯩꯅꯣꯁꯦ ꯑꯝꯇ ꯂꯩꯇ꯭ꯔꯕꯅꯦꯕ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯩ ꯃꯃꯤ ꯍꯥꯏꯕꯁꯦ ꯃꯥꯏ ꯍꯤꯗꯥꯛ ꯃꯌꯥꯝꯁꯦ ꯄꯨꯊꯣꯛꯄꯗ ꯃꯥ ꯉꯛꯄꯅꯦ ꯑꯩ ꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯍꯤꯗꯥꯛ ꯑꯃꯠꯇ ꯊꯥꯕ ꯉꯝꯃꯔꯣꯏ ꯊꯥꯔꯤꯕ ꯍꯤꯗꯥꯛꯁꯤꯗꯒꯤ ꯍꯦꯟꯅ ꯊꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯂꯣꯏꯔꯕ ꯍꯤꯗꯥꯛꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯕꯒ ꯉꯝꯕ ꯍꯥꯏꯕꯕꯨ ꯃꯥꯒꯤ ꯃꯁꯥ ꯐꯒꯠꯅꯕ ꯚꯤꯇꯥꯃꯤꯟꯗ ꯑꯐꯕ ꯑꯗꯒꯤ ꯆꯥꯅꯕꯗ ꯐꯨꯗ ꯁꯄ꯭ꯂꯤꯃꯦꯟꯗ ꯑꯐꯕ ꯑꯁꯤꯒꯨꯝꯕ ꯑꯐꯕ ꯈꯔꯁꯤ ꯏꯕ ꯅꯠꯇꯅ ꯑꯩ ꯂꯥꯏꯅꯥꯁꯤꯒꯤꯗꯃꯛꯇꯗꯤ ꯏꯔꯤꯕꯁꯤ ꯃꯁꯤ ꯄꯨꯔꯥ ꯁꯐꯤꯁꯟ ꯑꯣꯏꯔꯦ ꯑꯩ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯕꯁꯤ ꯉꯝꯃꯔꯣꯏ ꯍꯥꯏꯗꯅ ꯏꯔꯛꯈꯤꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯁꯇꯗꯤ ꯑꯩꯅ ꯃꯄꯥꯟꯗ ꯏꯆꯥꯅꯨꯄꯤ ꯃꯅꯥꯛꯇ ꯆꯠꯈꯤꯉꯩꯗ ꯃꯥꯁꯦ ꯂꯩꯇ꯭ꯔꯦꯅ ꯄꯥꯎ ꯑꯗꯨꯝ ꯇꯥꯏ ꯀꯟꯅꯀꯣ ꯋꯥꯈꯜ ꯂꯩꯅꯥꯁꯤ ꯁꯨꯝ ꯍꯦꯟꯖꯜꯂꯛꯄ ꯃꯊꯪ ꯑꯩꯅ ꯃꯇꯥꯡꯁꯤꯗ ꯃꯔꯛ ꯊꯠꯅ ꯍꯥꯏꯖꯍꯧꯅꯤꯡꯉꯤꯁꯦ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯂꯩꯅꯥ ꯅꯥꯔꯕ ꯃꯤ ꯑꯃꯗꯤ ꯃꯆꯥꯅ ꯃꯁꯨꯅ ꯃꯃꯧꯅ ꯐꯦꯃꯤꯂꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯌꯥꯝꯅꯀꯣ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯕ ꯑꯋꯥꯕ ꯑꯃ ꯊꯦꯡꯅꯔꯕ ꯃꯇꯝꯗꯁꯨ ꯁꯤꯌꯥꯔꯤꯡ ꯇꯧꯃꯤꯟꯅꯔꯒ ꯀꯩꯗꯧ ꯋꯥꯗꯣꯏꯅꯣ ꯃꯃꯥ ꯅꯪꯁꯨ ꯅꯪꯅ ꯉꯝꯕ ꯑꯗꯨ ꯇꯧ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯅ ꯉꯝꯕ ꯑꯗꯨ ꯇꯧꯅꯤ ꯀꯥꯏꯅ ꯃꯉꯣꯟꯗ ꯂꯣꯏ ꯍꯩꯖꯟꯕꯤꯗꯕ ꯑꯍꯟꯅꯤ ꯀꯥꯏꯅꯀꯣ ꯃꯁꯤꯒꯨꯝꯕꯁꯤꯁꯨ ꯌꯥꯝꯅ ꯗꯔꯀꯥꯔ ꯂꯩ ꯌꯥꯝ ꯅꯨꯡꯉꯥꯏꯍꯟꯕ ꯑꯗꯨꯅ ꯃꯉꯣꯟꯗ ꯑꯋꯥꯕꯁꯦ ꯀꯩꯅꯣꯝꯒꯤꯁꯨ ꯃꯉꯣꯟꯗ ꯁꯨꯝ ꯄꯨꯍꯜꯂꯒꯗꯤ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯑꯅꯥꯕꯁꯤꯒꯤ ꯃꯊꯛꯇꯅꯦ ꯑꯋꯥꯕꯁꯦ ꯁꯨꯝ ꯍꯦꯟꯒꯠꯂꯛꯑꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯁꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯀꯅꯥꯒꯨꯝꯕ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯂꯩꯅꯥ ꯅꯥꯕ ꯏꯃꯨꯡꯗ ꯃꯤ ꯌꯥꯎꯔꯒꯗꯤ ꯃꯤ ꯄꯨꯝꯅꯃꯛꯁꯤꯅ ꯈ꯭ꯋꯥꯏꯒꯤ ꯃꯣꯏ ꯐꯦꯃꯤꯂꯤꯁꯤꯒꯤ ꯊꯧꯗꯥꯡꯁꯦ ꯃꯥꯕꯨ ꯅꯨꯡꯉꯥꯏꯅꯕ ꯋꯥꯔꯤ ꯁꯥꯕꯤꯕ ꯃꯥꯒ ꯇꯣꯏꯅ ꯂꯣꯏꯅꯕꯤꯕ ꯃꯅꯥꯛꯇ ꯉꯥꯏꯍꯥꯛꯇꯪ ꯁꯪꯕꯗ ꯃꯅꯥꯛꯇ ꯐꯝꯕꯤꯕ ꯉꯁꯤ ꯀꯩ ꯇꯧꯔꯕ ꯑꯗꯨ ꯅꯨꯡꯉꯥꯏꯔꯕ ꯈꯣꯡꯉꯥꯏꯔꯕ ꯂꯩꯗꯅ ꯁꯤ ꯈꯟꯕꯤꯕ ꯁꯤꯁꯨ ꯌꯥꯝꯅ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯑꯗꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃꯅ ꯍꯧꯖꯤक ꯃꯇꯝꯁꯤꯗ ꯏꯟꯈꯠꯂꯛꯄ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯃꯌꯨꯝ ꯄꯥꯜꯂꯀꯥꯟꯗ ꯌꯨꯝ ꯄꯥꯟꯕ ꯅꯧꯔꯤꯉꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯅꯨꯄꯤꯁꯤ ꯑꯩꯗꯤ 80%ꯗꯤ ꯋꯥꯈꯜ ꯂꯩꯅꯥ ꯅꯥꯔꯝꯒꯅꯤꯅ ꯈꯜꯂꯤ ꯈꯔ ꯃꯔꯥꯏꯕꯛ ꯐꯕꯀꯣ ꯈꯤꯇꯪ ꯒ꯭ꯌꯥꯟ ꯇꯥꯕ ꯏꯃꯨꯡꯗ ꯊꯣꯛꯎꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯑꯗꯒꯤ ꯄꯨꯛꯆꯦꯜ ꯈꯔ ꯆꯥꯎꯕ ꯑꯗꯨꯒꯨꯝꯕꯗ ꯊꯦꯡꯅꯔꯨꯕ ꯃꯣꯏ 20%ꯒꯨꯝꯕ ꯑꯃꯗꯤ ꯃꯔꯥꯏꯕꯛ ꯐꯔꯦ 80%ꯁꯤꯗꯤ ꯑꯩꯗꯤ ꯌꯨꯝ ꯄꯥꯜꯂꯛꯄꯁꯤꯗ ꯃꯁꯤꯒꯤ ꯑꯅꯥꯕꯁꯦ ꯊꯦꯡꯅꯒꯅꯦꯅ ꯈꯜꯂꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯏꯁꯥꯃꯛꯁꯨ ꯊꯦꯡꯅꯔꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗ ꯑꯩꯅ ꯋꯥꯔꯤ ꯁꯥꯕꯗ ꯂꯩ ꯃꯥꯁꯤ ꯗꯦꯜꯂꯤꯗ ꯂꯩꯕꯀꯣ ꯑꯁꯦꯡꯕ ꯑꯣꯔꯤꯖꯤꯟꯗꯤ ꯃꯥꯏ ꯅꯨꯄꯥꯁꯤ ꯇꯥꯃꯤꯜꯅꯦꯕ ꯑꯗꯨ ꯗꯦꯜꯂꯤꯗ ꯁꯦꯇꯜ ꯇꯧ ꯂꯩꯕꯅꯦꯕꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯂꯣꯏ ꯈꯦꯠꯅꯔꯦꯗꯅ ꯁꯥꯖꯠ ꯂꯤꯆꯠ ꯀꯔꯤ ꯑꯗꯩꯗꯨꯗ ꯅꯨꯄꯤ ꯃꯆꯥꯁꯤ ꯍꯧꯖꯤꯛ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯣꯠꯑꯞꯁꯤꯗꯤ ꯌꯥꯝ ꯈꯦꯠꯅꯔꯦꯗꯣ ꯅꯨꯄꯥꯒ ꯆꯞ ꯃꯥꯟꯅꯅ ꯌꯣꯛꯈꯠꯆꯔꯛꯄꯅꯤ ꯀꯣꯟ ꯐꯦꯡꯕ ꯌꯥꯎꯔꯛꯄꯗ ꯌꯥꯎꯅ ꯅꯪ ꯍꯣꯝꯋꯥꯔꯛ ꯇꯧꯔꯁꯨ ꯀꯣ ꯑꯗꯒꯤ ꯈꯤꯇꯪ ꯃꯃꯥꯏ ꯆꯥꯛ ꯊꯣꯡꯕ ꯌꯥꯎꯒꯦ ꯍꯤꯟꯖꯥꯡ ꯁꯦꯝꯕ ꯌꯥꯎꯒꯦ ꯌꯥꯎꯅ ꯅꯪ ꯍꯌꯦꯡ ꯑꯗꯨ ꯅꯪꯉꯣꯏ ꯑꯗꯨ ꯇ꯭ꯌꯨꯁꯟ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤꯒ ꯅꯨꯄꯥꯒꯁꯦ ꯆꯞ ꯃꯥꯟꯅꯅ ꯌꯣꯛꯂꯛꯄ ꯃꯇꯝꯅꯦꯕ ꯃꯌꯨꯝ ꯍꯦꯛ ꯄꯥꯟꯕ ꯅꯨꯃꯤꯠꯇꯗꯤ ꯏꯃꯨꯡꯁꯤꯅ ꯈꯟꯗꯣꯔꯤꯁꯤ ꯃꯥꯗꯤ ꯃꯧ ꯑꯃ ꯂꯥꯛꯑꯕꯅꯤ ꯄꯨꯡ 4ꯗ ꯍꯧꯒꯠꯀꯗꯕꯅꯤ ꯀꯣꯟ ꯐꯦꯡꯒꯗꯕꯅꯤ ꯋꯥꯏ ꯇꯩꯒꯗꯕꯅꯤ ꯗꯨꯛ ꯊꯥꯒꯗꯕꯅꯤ ꯆꯥꯛ ꯊꯣꯡꯒꯗꯕꯅꯤ ꯐꯤ ꯁꯨꯒꯗꯕꯅꯤ ꯅꯨꯄꯥꯒꯤ ꯁꯦꯕꯥ ꯇꯧꯗꯅ ꯃꯀꯨꯕꯣꯛ ꯃꯣꯏꯗꯤ ꯄꯨꯔꯥ ꯃꯣꯏꯗ ꯐꯨꯜ ꯀꯟꯐꯤꯗꯦꯟꯁ ꯊꯝꯈ꯭ꯔꯦꯕ ꯃꯧ ꯑꯃ ꯇꯧꯔꯅꯦꯅ ꯁꯣꯝꯗꯗꯤ ꯏꯉꯥꯎ ꯉꯥꯎꯅ ꯅꯨꯄꯥ ꯃꯆꯥꯗꯧꯅ ꯍꯧꯖꯈꯤꯕꯅꯤ ꯃꯇꯝꯒꯤ ꯃꯇꯨꯡꯗ ꯃꯌꯨꯝꯗꯨ ꯄꯥꯟꯕꯒꯤ ꯃꯇꯝꯗꯨ ꯑꯣꯏꯔꯛꯇꯅ ꯄꯥꯟꯖꯈꯤꯕꯅꯤꯀꯣ ꯑꯗꯨꯅ ꯃꯗꯨꯒꯤ ꯑꯦꯗꯖꯁꯃꯦꯟꯒꯤ ꯃꯇꯥꯡꯁꯤꯗꯩꯁꯤꯗ ꯏꯃꯨꯡ ꯂꯥꯛꯏꯕ ꯏꯃꯨꯡꯗꯨꯅꯁꯨ
मा क्रम इमुंग दे होरपनो कमा होरपनो खंजब नते अदुदि मागी मो मतोसु खरा येंगबिबा अदि लाइबो नुपिदुनसु आइना लाइसे इमा इपा की मयम नते मिगी मयम निमिगी चनलोन चत करी करी ले मासु खंगनबो होनरकपा तमना 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 एडजस्टमेंट से लागनबो होनरगदि अवाबसे दुहांग मायो नरोइदबा मौ अमा लादी एस्मादु ngamne lai natrane mani mani haibi mayum paladi kaino jahung ngadawne ngamne palai natra ngamne palai natra masai sida makok sida angang sida di yegireba hekta yabro sahi kunthra ni phu mayum de sahi kunthra lai sajar pa kul lai sajar pa dubo aina hayeng laga madu ki chap chap adjustment je tawru bungam gadra tambam sangina punsi ki changdri bu chakhum du da egi chakhum moina sum thonga kadorimni adu karino karano ma khangja ponte ba ponte thumna kai leibo khangponte dana ma khangja dabani mana simtang haijade habda o tamna 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 herakani moi magi matong elu madi haibani man tawdu yengu warini ko sanchmain tawdana aduna igi sanu pise wa khalena nare haire e mama depression nare ngaure ai sibatare ayum da hala ser su khalli adegi adusu ai gi nupa si amna phai haina tana ba ai gi michang da su amna lepi aduna ai halak pasu pamde adugo phajawda ba mayam da su ai pamde khote ngange madegi di aina khara ler kanda aina phone da bem nang wa khan yam ngai tabdu kumain kumain targe khar farwa na hangba matam dane magi nungai na bo wari sam chai ba phone sida adu mana hairi es mama na hai ki budo ai adam ningsang lai jani ai ru kai hai ki kai kaure nam ta hai ru ne ne ai phone tong no da hai ba mama na ngon hai ki budo ai hai ba ai de ngang piam pa mi se man su khange ba kan no be ma wa kan hen wa ta ba tum ba ya ta dine nang ami chulaga mama de ngang piam pa mi da na tu nai kar ngang sang ngang ba ma thore sari ngang sang ngang bam sele ro sang ngang ba ma ai silani adu ga ne blouse ngang sang ngang ba li ga ngang ba ina pam jama mayam tawre na phacha ba na grab lambi ma da kar se ai thor chalen khalo adigi nakan sida somna sanari lampak sale somna numile lampak sale adigi somna na phauna gi lobuk leire adigi pachara ba pukhi ma leiramba pukhi da nga mayam iroi sanaramba alman khalo na sada jang 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 nang nung haira kan nung hai mak tan nang yaw ding ne ba adigi nang kar da thong hang do ga ne nusit ri selak padu da ne nang sing hatang li po ba lambi da anuga phajaba sinari mayam si yango ama tong to wesen nang sap nung ayo sun nung ayo adigi mathang mathang nang nung ai do mayam saga charo ko hen hen nang na pam ba lai ek ba mi ma le helam gera canvas ka sima manga tharaga sina layang ga yamba ko adugo maga sanang na sangsel ka ipad ka yengba ma tong tor ka ba kan jas no adugi ngamaga din ngama du tum thana bo hono ngai ring marak sida ko ma tong na nungai begi matam je khara ka sangna sangna sum phangan ba aduna wakhan ja du ba phona ga damni nungai damni punsi struggle ne ka do bai wa dai no wa ba ya de ahan sing na haiba do moina haiba do loina ma heta ingam no ba inga do sunate aduda ai ngam jadre no on khatana khunggo do sunate man hari sida ai karai bhong ngam gani khalo ngam do ba sing do dam taw ngamoi do ba sing do adum tu sau so sau ru no ngamoi so hai ru no ngamoi do ba do tumin na dum to ta khumunu khumnara di saunara idan ko mi se saunara kani aduna so khum de khumunu do phobana karino phatabana karino moina khare hena khanga ga su nangi so khangjaba leiri ko ai na siwak ti phai to gena khanba do dum taw ngamne na khamdo taw ngamoin khamdo tok tho adu te ta nang wanda phurok pa yaro duga halage topage na tala ga nang chelak taw ya de chelo alko hat ke tu ken tala ti chen de ya de hin de ya de ko adu chen na taw du di thengna ga da bani khar su ta san ni khar su ta san leye ba masi adjustment hai ga da ni manipur gi saknai rabi artist Rajkumari Hemabati ga Sapam Dorendro ga wari sabasi tahanjakhiba ga loinana ngasigidi matang asida kainarasi wari shabasi gi makhata ba sarukoina humputara mari suba tangkakna adumbu ngai jiramgani khurumjari Ningnabu nungaira ba wakhal nabu laitara ba ningnabu nungaira ba wakhal nabu laitara ba nungaira ni punsi sima nungaira ni punsi sima nangi aigi nangi nangi aigi nangi ningnabu nungaira ba wakhal nabu laitara ba